Shakhangdaba Kulai Paibasingna Naha Ahum Makong Nongmeina Kaptana Warak Lamle Hairibo Togdok Ase Tawal District Yairipok Police Station Manung Chanba Yairipok Sanghamdabi Lamkhai Lamlong Ahum Fangbada Ngasinong Tilpung Anirom Tarapum Matamda Thokibane Nongmeina Kaplamle Soklaba Naha Ahum Adu Yairipok Bamo Lekai Digi MD Musarap Sahi Kul Apokpa MD Tomba Yairipok Ningthongmanai Ngobong Kithel Dagi MD Rashid Sahi Taraganipal Apokpa MD Sariyat Amasung Yairipok Singama Kha Lekai Digi MD Wari Sahi Kungamari Apokpa Lekhidraba MD Nazir Ahmad Kawe Thogok Thopam Dagi MAMI TV na Phangba Pawgi Matung Inade Shakhangdabasingna Kaplamle Meewoi Ahum Adumak Yet Thangba Khobom Nongmei Maru Amom Panbagi Dafam Lai Hairi Thogok Adu Thokle Have Paw Hek Phangba Yairipok Police Amasung Tawal District Police Command Kangbu Mafam Adu Sangshila Pagloyana Solo Meewoi Ahum Adu Kudakta Yairipok CI Sida Pukatuna Faset Pira Matung Imphal Hospital Amada Laikana with them referred to Kre Hairi Kanana Kari Maram with the Mak Meewoi Sing Adu Nongmeina Kaplamle Haibat Sapsana Kamungamdre Adu MAMI TV na Phangba Thajabaya Pawgi Likul Amagi Matung Inade Meewoi Ahum Adu Mai Kabani Sa Yonbagi Lena Shakhangdabasing Aduna Nongmeina Kaplamle Oibi Haina Thajinari Thokfam the Yairipok Police Kangulak Chin Chibuloyana Case Amasu Restart to Kre Hairi Makhatana MAMI TV na Phangba Pawgi Matung Inade Shakhangdabasing Nongmeina Kaplamle Meewoi Ahum Adu Ngarang Ahing Nongyai Matungda Aina Thinkabala Lup Amana Draga Kona Yairipok Bisnu Nahadi Fakibani Hairi Aina Thinkabala Lup Amana social media Hadokiba video recording Amagi Matung Nade Nongmeina Kaplamle Meewoi Ahum Adu Ngarang Nalahu Lup Adugi Meewoi Singna Yairipok Bisnu Naha Meewoi Ahum Adu Yairipok Bisnu Nahada Club Amadi Maira 5 Singapore Chatangpat check Togi Thabakta number 4 kg Amaga Corona Fakibani Makoi Ahum Adu I-20 car Amada Tungno Lakibani Hairi